ngasi ayukta phongba pause singda yumpham oiba paw miyamda pijari. Irang laksin bagi matangda miyamna lengak asida pendaba lei haiba isana khangi haina Chief Minister N Biren phongdokre. State asida hojik thogliba irang asi yamna aruba ama oibana masi laksinanam honabada matam kharadi changkhigani matam kharadang khangmina khisi miyamna di irang asi thuna loisinba pami aduna lengak asida pendaba asawba kaya lei haiba isana yai haina ngasi Chief Minister N Biren NDTV ga unaba amada war phongdokre. Mahakna hai Manipur thogliba issue asigi matangda Prime Minister gi chama suba Nimit ki priority list ta haptuna thabak paikhali masigida makta nuaiba phawi Union Home Minister Amit Shah na su tongan ba security agency singa donana Manipur gi issue singi matang da high level meeting pangthokre madu yamna positive oiba discussion amani haina lawi hojik state asida tamna santi lakpa hore leireba irang asi yamna aruba oibana athubada warasin propa yaroi matam khara sangkhigani haiki Singna separate administration natraga union territory hana demand toriba asi anu demand nate mamang sahi gi me ahumdagi matung lakpa demand nate kuki singi asigum demand lakade haibasi mahak mangjongna lising ani traum doida tweet tawdun miyam da khan krabani kumja lising ani nipan gi da kuki militant singa su agreement sign taunaba matam aduda kuki militant singi maikaide gi homeland demand toroki matam aduda mahak cabinet minister ori kuki gi homeland demand da mahak sign tawbungam loi haibidagi sign tawnakide kuki singi demand asi oiba yaroi hojik state asita kanglup ki irang leirabasu normal si lakle state asigi district tratruk leiriba asigi manungda kangpokpi amasung Churchandpur natana atai di irang leitre district ani asi natana atai district singdadi chaningba matamda chatpa yai Chandel Senapati amadi Orkhulda mahaki lenga ki cabinet meeting phaw pangthokre Imphal tamna lakpa national highway sinda gari seli school amsung official sing thong hangli lalon itiki mafam sing hanuba mathau tawri irang asina sana thaknaba polam sing phangde haiba yaude haiki hojik state asida mahauksagi phibamda hanjilakpa hore irang asi athubada loisinanaba road map ama semnaba thabak paikhali adubu miyamna de irang asi thuna loisinba pamli adubu irang asi loisinbada matam khara sangkhigani leiriba irang asi mapandagi ain kaina sanglamka mitop sing amasung drug mafia singna malemda drug puthokpada maming leiraba golden triangle amagumna state asida su semno honaramani sathariba lan asi makhoi sing adugi mathaktani hana kuki amasung Churchandpur leiramba sing aduda natte nauna sanglampa immigrant amasung drug mafia sing adugi mayoktani center gi maikaidagi leiriba irang asi ningthin handle tawre handak pangthokiba lok sabha mikhal aduda BJP gi thadokki mire mai pakpa ngamkidrabasu mikhal aduda phangkiba vote ki masing adu makhoine expect tawkiba masing adu yongna phangki mamangi lok sabha mikhal da vote lakh aniga 0.04 phangbada mai pakki badu handakki vote aduda BJP mire na vote masing lakh aniga mari phangki adubu leiriba irang asina center na matam chana laksin nanaba honade haina miyam asawba pendaduna mikhalda mai thikibani haina phongdoki Chief Minister na mahaki ex thadroki ba warol amadana Ladakh ta sathariba training exercise amada Indian Army gi personnel manga laikidaba da thamoi sokno nuwaitaba phongdokre laibaktiba thodok adu sinmi lanmi sing adu T52 tank ta ka konana ising isawno chenthakibdagi thokibni thodok adu laikidraba imung munung singna nanghoriba awalda saruk yari lanmi sing aduna leibak asigi damakta ka thokiba kaya adu nation asina matam chupugi ningsingno lehoragani laikidraba singi thawaina santi oina leinaba honari thawniri hain phongdoki Bul turel gi imai warning level gi mathakta sele ngarang pung khara khaki oina takiba kanma nong aduna Imphal city falgna seliba turel ayamba imai wangkhatle Nambul turel gi imai warning level gi mathakta sele water resources department gi flood control room dagi ngasi nimidang wairam pung manga pawbada phangba pawgi matung ina minithong mapada da leiba Imphal turel gi imai gi sang asi flood level gi maya yamna nakna cheli minuthong mapada oigedaba Imphal turel gi warning level amasung flood level na meter 7.5 amasung meter 7.36 ni turel asigi hauji oiriba ising imai gi sang asi flood level maya da leiri Nambul turel gi imai asisu warning level amasung flood level gi mathakta cheli nong Nambonbi mapagi oina turel asigi warning level amasung flood level asi meter 7.38.1 amasung meter 7.39.1 ni Imphal turel lilong thong mapada de turel asigi imai asi warning level gi makada seli lilong thong mapagi Imphal turel warning level amadi flood level asi meter 7.40
ꯆꯍꯨꯝ ꯌꯥꯡꯈꯩ ꯑꯃꯁꯨꯡ ꯃꯤꯇꯔ 738.7 ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯐ꯭ꯂꯠ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯤ ꯃꯔꯛ ꯑꯁꯤꯗ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯑꯁꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯑꯁꯤ ꯃꯤꯇꯔ 733.8 ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯇꯔ ꯂꯦꯚꯦꯜꯅ ꯃꯤꯇꯔ 732.3 ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯑꯁꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯃꯈꯥꯗ ꯆꯦꯜꯂꯤ ꯍꯥꯏꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 4-5 ꯑꯁꯤ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯁꯦꯟꯇꯔ ꯏꯝꯐꯥꯜꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 4 ꯅꯠꯇ꯭ꯔꯒ 5 ꯑꯁꯤꯗ ꯃꯌꯥꯏ ꯑꯣꯏꯔꯞꯇꯒꯤ ꯈꯔ ꯀꯟꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯌꯦꯡ ꯖꯨꯟ 30ꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯄꯥꯛꯇꯛꯅꯅ ꯅꯣꯡ ꯆꯨꯒꯅꯤ ꯇꯃꯦꯡꯂꯣꯡ ꯀꯥꯡꯄꯣꯛꯄꯤ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯀꯥꯝꯖꯣꯡ ꯖꯤꯔꯤꯕꯥꯝ ꯅꯣꯅꯦ ꯕꯤꯁꯅꯨꯄꯨꯔ ꯊꯧꯕꯥꯜ ꯀꯛꯆꯤꯡ ꯇꯦꯡꯅꯧꯄꯜ ꯌꯥꯎꯅ ꯆꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗꯁꯨ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ ꯑꯁꯤꯕ ꯑꯃ ꯂꯩꯔꯝꯂꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯂꯤꯁꯥꯡ ꯍꯤꯗꯦꯟꯗ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯄꯨꯔꯛꯂꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯕ ꯌꯥꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 85 ꯔꯣꯝꯒꯤ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯃꯩꯇꯩ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯂꯪꯂꯥꯡ ꯂꯪꯖꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯕꯗꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯗꯤ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯛꯄ ꯉꯝꯒꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯕꯗꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯗꯥꯕꯤ ꯇꯧꯔꯛꯂꯤ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ 50,000 ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯕꯁꯨ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯀꯥ ꯍꯦꯟꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡ ꯈꯪꯗꯣꯛꯇꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯂꯕꯁꯨ ꯁꯨꯒꯤ ꯃꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯁꯨꯡ ꯑꯥꯔꯝ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯗ꯭ꯔꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯁꯤꯗꯤ ꯂꯣ ꯂꯩꯇꯕ ꯂꯝꯗꯝ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯤꯗꯜ ꯏꯁꯇ ꯖ꯭ꯌꯨꯁ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯒꯁꯠ 9ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯕꯁꯨ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯤꯡꯊꯤꯅ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯗꯥꯕꯤ ꯇꯧꯔꯛꯂꯤ ꯃꯤꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯑꯃꯗꯤ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯑꯦꯁ.ꯇꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯃꯍꯦꯁꯣꯔꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯜꯂꯨ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯆꯤꯟ ꯀꯨꯀꯤꯁꯤꯡꯗꯒꯤ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯑꯥꯔ.ꯄꯤ.ꯑꯥꯏ.ꯑꯦ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯖꯨꯑꯦꯜ ꯑꯣꯔꯥꯝ ꯎꯅꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟড ꯏꯝꯄꯥꯋꯔꯃꯦꯟꯠ ꯔꯥꯝꯗꯥꯁ ꯕꯤ ꯑꯊꯋꯥꯂꯦ ꯌꯥꯎꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯗꯦꯜꯂꯤꯒꯤ ꯑꯥꯏꯠ ꯇꯣꯀꯥ ꯔꯣꯗꯇ ꯂꯩꯕ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯖꯨꯑꯦꯜ ꯑꯣꯔꯥꯝꯒ ꯎꯅꯕꯗ ꯇꯛꯁꯤꯟꯈꯤꯕꯅꯤ ꯎꯅꯕꯗꯨꯗ ꯕ꯭ꯔꯤꯇꯤꯁꯅ ꯆꯤꯟ ꯀꯨꯀꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨꯡ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯎꯅꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯗ ꯈꯨꯠꯁꯤꯟꯅꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯗꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯛꯁꯤꯟꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯆꯤꯟ ꯀꯨꯀꯤꯗꯒꯤ ꯑꯦꯁ.ꯇꯤ ꯂꯧꯊꯣꯛꯅꯕ ꯑꯃꯗꯤ ꯃꯤꯇꯩꯕꯨ ꯑꯦꯁ.ꯇꯤꯗ ꯆꯜꯍꯟꯅꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯣꯔꯛꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ